Pauche the Yumpum Uibamu Uiba Pau Karab de Dojari. Stay in the Vaccine Leijanaba Center na khnghllkkhre. Manipur gi oina chama kontra positive oire active case address namanga thokhre. Laibak asigi oina me amadagi haugadoriba COVID-19 gi ahum suba phase gi vaccination drive asiga mari leinana. Ngasi Union Health Secretary Rajesh Bhushan chair lagduna awang pathaki mifam pangthokre. Mifam aduna state amasung Union Territory masana vaccine leijanaba gi warep launana ba khnghllkkhre haire. Amromda state asigi oina augiba pungkun mari asigi manungda COVID-19 na miyoi ani laikidaba loina miyoi chama kontra positive oire. Active case address subna manga sore haire. COVID-19 के अहम सुबह पेज के वैक्सीनेशन का मरी लेने नगासी यूनियन हेल्थ सेक्रेटरी ना सियार लोगदुना पांगथोकिबा हाई लेवल मीटिंग अदुना स्टेट अमसुंग यूनियन टेरिटोरी के माइकेदगी COVID-19 का मरी लेने अचुंबा डाटा सिंग मतम चाना थागतपगी तंगाई फदबा लेरिबा असिगे मतांगदा खनाके लोइना स्टेट अमसुंग यूनियन टेरिटोरी सिना वैक्सीन मसाना leijanaba की वरेप लौदनबा थागन किबगा लोइना वैक्सीनेशन की दमक ऑनलाइन रजिस्टर तौरक मसागी चाही तरागनि पांदगे निफो मगा फावबो द लेपम युई खक्तम वैक्सीन कामनबा खंगन के एसिम्टोमिक अमसुंग सिम्टोम खरा खरा लेब सेंटर सिंग की ओरसु डेजिग्नेटेड COVID-19 केयर फैसिलिटीज एक्सपांड तौननबा ट्रेन तौरबा डॉक्टर सिंग मखाद ऑक्सीजन वेंटिलेटर अमसुंग इंसेंटिव केयर सिंग बरंकाई न थमनबसु स्टेट सिंग द खंगनखरे आइरे मरगसिदा हौकिबा पुंकुन मरी असिगे मनुंग स्टेट सिंग ओना जरन की ओना बियोई चामो कुंतरेट अमदे Central Armed Police Force की पर्सन अहम जाउन पुन्ना बियोई चामो कुंट्रा पॉजिटिव ओइरे एक्टिव केस की मसिंग न चतरे सुपना मंगा सुरे हाइड COVID-19 कमन कंट्रोल रूम न थादोरकपा जेरोला मना आइरे जेरोला सिना मखातना हाइरिबना जनरल की ओइना पॉजिटिव ओइरपसिंग अदुदे नुपा होमपुगन अमसुंग नुपी होमपु मंगाने अदुगा Central Armed Police Force की पर्सन अहम ने पॉजिटिव ओइरपसिंग अदु Imphal East द कुलुमदोय Imphal West द यांखै थौवाल द अनि बिस्तपुर द तारेट काक्सिंग द कुंट्रा उखुल द मागा कांगपोपी द अहम सुसारबुर द अनि अमसुंग चंटेल द मंगाने पॉजिटिव ओइरपसिंग अदु मखोय मखोय की जगह सिंग द कंटेनमेंट अमरि कॉन्ट्रैक्ट ट्रेसिंग जौन मेडिकल प्रिकॉशनरी मेजर सिंग लौखले हौके बपुंग कुन मरी असि के मनुंग द Imphal West दगी सही निफुगा तरुक सुरबा नपी अमा अमसुंग Imphal East दगी सही हुमफु होमदै सुरबा नुपा मपुन नमयोय अनि सिज अमसुंग चेनेम्स द लेखिद्रे असिबा मसिंग चहुमरफु होमदै सुरे मियोई तरागुम दैना डिस्चार्ज तौख्रे मखोइसिंग अदुदी होम आइसोलेशन की तरागनि थोई अमसुंग सिज हॉस्पिटल दगी अमने स्टेट सिदा हौजिक फावदा COVID-19 के पॉजिटिव केस लिसिंग कुंट्रा चनी मरफुगा मथोइ सुरे मसी की मनुंग द मियोई लिसिंग कुनगा मपन चामगा मरफुगा हुमदोय रिकवर तौरे एक्टिव केस न सत्रे सुपना मंगा लैरे रिकवरी रेट न चादा मरफुद्रा तरुक दशमिक मरी सोनो द लैरे अमरोम द हौकिबा तांग कुंद Imphal द लाखे इंडिगो फ्लाइट 6E 6358 की रो 18 दगी 20 4 तांग कुनगनी थोय Imphal द लाखे इंडिगो फ्लाइट 6E 6181 की रो 2 दगी 10 अमरी एयर इंडिया फ्लाइट A1889 की रो 12 दगी 18 की पैसेंजर्स इन कॉमन कोविड कंट्रोल रूम के नंबर 1800 345 3818 नत्रगना मरी लेनबा डिस्ट्रिक्ट सर्विलेंस ऑफिसर्स इन द खुदकता रिपोर्ट तौगदबने ख्वाइदगी हेन नौना फंगबा रिपोर्ट स्टेज द हौजिक फावदा वैक्सीन कापखेबा मसिंगा सि पुन्ना लाख लिसिंग कुलहुमदोय चट्रेट कुन सुरे मसागी चही निपुमंगा हेलबा म्यूसिंग रिम्स जैनिम्स डिस्ट्रिक्ट हॉस्पिटल सिंग CAC PIC अमदे खनगलबा प्राइवेट हॉस्पिटल सिंग वैक्सीन सेंटर द वैक्सीन कापथोपियो आरे अमरोम द Imphal West खक्तगी ओइना मफम कुन मथोय अदुगा Imphal East की मफम मंगा द कंटेनमेंट जोन लाउथोखरे मखा तरकबा अतोप पाउ अमदना नुमित मंगानी की मनुंग द प्रेस मीडिया सिंग द लाले हaijagadabani अरुण शर्मा हौकिबा एप्रिल तरागा मथोय की दुंथिल पुंग अनिरोम ताबा मतम द नोंपोक लमजिंग नहारोल कोबा नहारो अवंग लेकै द लेबा क्लब असिगी लंपाक द मियाम की ओइबा मिफम अमा पांगथोकना खेद्रिगौ केंद्रगे इंटेंडिंग कैंडिडेट अमु ओइबा नुरुल हसन नपी मसा अमगी इज्जत टेमसिंग नरपगी मतंगदा खन्ना नाइनरुबा मतुंग महकना मियाम द मरिक चुंबा वफम सेंगदोक्त्रिबा फावबा अमसुंग महकपो नारुक मयाई लेकै द चखनबा थिंगले हाइदुना आइबा जेरोल अम क्लब असिना थादोक्तुना पाउसे खरा द हाबनके अदुबा लाइबक थिबदि नुरुल हसन पाउसे की एडिटर खरा जौना मियोय तरा मगा द महकि मराल अदुबो लोसेननबा होनबा थौरांग अमु ओइना डिफेमेशन सूट अम तौरकपा असि जानिंग दिहाइना गसि Manipur Press Club द पांगथोकिबा पाउगी मिफम अमदा नारुक यूथ मॉडल डेवलपमेंट एसोसिएशन की जनरल सेक्रेटरी अरिबम अरुण शर्मा फंगदोखरे पाउमिसिंग उनबा अतुदा भागना मखातना हाई एप्रिल की तांग तरागा मथोय द पांगथोकिबा मिफम असि
victim oirabin nupi asina association asina complaint am lakpadagi pangthokpani amadi mifam asida Nurul Hasan namiyamda sengdoktrabadi lekai aduda changhandaba haibagi cherol adu thokibane adobo mahakna miyamda sengdorokpagi onda tainabada response court miu taramanga ki bathakta defamation suit torokpa haibasi mahaki maral adu losinna bahonabani haina lawe Taurokliba defamation suit asi thengnar punamak sem sabul loire amadi masida pause sing editor sing jawri basi chen hanganu editor sing mafam da Nurul Hasan Lalle haijagadabani haina hangna haike Hauzik di mahakna defamation suit taruklabani na mahaki maral adu court ki thongda haina bagi khudong chaba amma pibibani haina association asina lawi aike Nurul Hasan asi khetrigau kendra da leiriba community sing imrakta tokhai tanaba singchep thaduna hodariba misakni haina supangdoke nupi macha asida thokiba thodok asi English ani kungi November thada thokpa thodokne adu victim oiribi nupi asida sel oina lupa lakh taraga mathoi amadi Imphal East police OC da lupa lakh ma pirga losinnakhre hairaga mifam adu losin khibani aina phangdoke press meet adu da saru yaraduna naharup mai lekai women's welfare association ki general secretary haisnam Indira Devi na ai numit mangani ki manung da Nurul Hasan na media sing ki thong da changjaduna Lalle haina sengdor kadabane natrabadi association asin aibuwa khuding mak makhona tagadabane case asigi mutang da court thengna na bagi damak pudamak sem sabal loire amade Maki maraladu court ki thong da khudam changdam yauna takani amade ain ki waiba chap chaba dandi phangan gadi loinana midai amade pangal sing amadu oina nungsi chana leminasi aina phangdoke baraga si da nurse Furubagi wathok lupa lakh amaga lising umpudra manga da yasinnakhre Manipur State Panchayat Parisad ki lamjing makhata tongan ba demand sing taksiladuna kaukhiba total pangi manungda phabak jaw ikhai da medical staff amabu phukibagi wathok adu Manipur gi Jila Parisad ki adhyaksha singda khaigat narakal palla kam kalising umpudra manga piraga jasinaba purakre JSC ki khongjang andok pasu janakre ngarang nubidang pungma pantaba matamdagi ahingdong yai phokba district hospital Susanpur gi conference hall da pangthokibe Imphal East Imphal West amadi Bishnupur district ki Jila Parisad ki adhyaksha sing jauna JSC ki medical fraternity gi mehut sing jauna wari chanaraba matungda warusin adu purakhibane aire Wari sana kiba aduda nakal anina EMU ama khodiak pinakhe numit nini chukna sathakiba PRI gi total shutdown adugi aroiba numit April 22 da Bishnupur district ki manung chanba phabak jaw ikhai da medical staff ama phukiba amre gari thuwaki bagi thodok aduga mari leinana JSC medical fraternity Susanpur na wakat mi phama pangthokna pathorang tauke amromda jila parisad singi mot chinduna Imphal East Imphal West amadi Bishnupur district ki adhyaksha singna mot sillaga Karang nubidang atheng pada mifam pang thokibane mifam aduda thodok aduda shutdown chogot pasing na thakiba thong adu lebak thibani amade thoglam daba yabani aina phongtok lakhe JSC medical fraternity Susanpur gi mikei dagi sujila parisad singi adhyaksha singna pogalake bo wafam aduda ayaba pibaga loina miyam ki interest ta ayaba pike mifam aduda nakal ani na jana ki bo wafam singi manung da thodok aduda sokrabi medical staff adugi laying cell amri gari semna na bagi damak lupa lakh amaga lising humbudra manga jila parisad singi adhyaksha singna khaigat naraga piba aina yarake JSC medical fraternity Susanpur changchilaba khongjang adu miyam gi interest ta handokpa loinana asigumba thodok asi matungda amukhana thogandanaba aina yarake haire makha tarakpa atopa jamna nuaitaba pau amadana Indonesia ki Mangkhiba Submarine Lupkhre haiba confirm tawkhre crew member jangkai humdoi mak sire Indonesia ki Mangkhiba Submarine ki machet makai phangkhibadagi Submarine adu Lupkhre Indonesian military na thokre confirm taure ain official source amana phangdoragle Indonesia ki military chief oiriba Hadi Tajahat Janto na haigibada Mangkhiba Submarine adu ki maset makai sing phangba ngamkhre jumchaksen bitta Bali Island da KRI Nangala 402 adu lukhiba mafam adu ki irap lapna dana Submarine adu ki maset makai sing adu phangba ngamkhibane Masina maram oiraga Mangkhiba Submarine adu Lupkhre aibase mehik chengda khangle hanadi Submarine adu Mangkhre haina khanarambane Navy ki chief oiriba Yodo Margono na Bali da pangthokpa press conference la phangdokhibada karigumba Submarine adu na bokhai khiba oirpadi maset makai sing phangane adubo Submarine adu tapna mai chalakpadagi meter chahum du than leramba samanga yaukhibane karigumba Submarine adu na bokhai boiramba tarabadi sonar na taba phangane Indonesian Navy na di hana phangdokiba wafam amada Submarine adu meter chatruk-tagina certain phawbada lupthakre aina thajanrambane hairiba chang asi jongna lupthakiba matamda isingi pressure ki chang adu yamna kanba oibana Submarine gi halna madu khangba ngamloi matau karamna Submarine asi mangkhibaro abigi matangda chap chana khangba ngamdre
Indonesia ki Navy na phangdokibada wafam amadadi electrical failure oibana maram oiraga emergency ki procedure chathaba ngamdabadagi tawkhalakpa ngamkhidabane hawkibana met nini ki matam asida thibo homba ki thabak chathakiba myusina torpedo strike trainer ki saru periscope ki thaw oina sinaba grease bottle ama prayer rag ki maset makai ki bullet pipe ki maset makai sing phangba ngamkhe English ani taraga ni thoida South Korea da submarine adugi bullet pipe refit tawkibane Maka tarakba atopa pau amadaso Myanmar da tha taruk ki manung damyoi million 3.4 saba phangdabagi awapa mayuk naragane Lakadori ba tha taruk asigi manung ta Myanmar da myoi million 3.4 saba phangdabagi awapa mayuk naragani aina World Food Program na warning toukhre Myanmar da hojik mayuk nariba political crisis COVID-19 amadi hanagi leiriba lairabi ki saiteng asina lebak adu sinba thungna chawa phangdaba amasung depression ki thong kaya mayuk naragane World Food Program ki maike digi lakadori ba tha taruk asigi manung talaipa katugi myoi million 3.4 saba phangdabagi awapa mayok naragane ariba singa du ayambana urban center leiba sing hoigane laraba byoi lising kya thabak suningai leitaba amadi chaba phangdabadagi awapa da mayok naba haure aina World Food Program ki Myanmar country director Stephen Anderson phangdokre panbajabade Myanmar da military ku chatharakpadagi hojik phawda Myanmar army na myoi chatet kunthra ka mapan hatkre Miyoi lising ahum chahum umputra na phajinduna thamkre haire Maragasi da Indonesia ki konung Jakarta da pangthoki Association of Southeast Asian Nation ASEAN ki summit da saruk yakhiba Myanmar army ki general Min Aung Hlaing da Association asigi members in lebak asida hojik chathariba military ki award anei adu lepna na bataksinkhre Summit adu loiraba matung da release tawkiba statement aman haribadi summit adu da tongan ba warip mangalokhi ariba warip sing adu ki manung da Myanmar da hojik military junta na chathari hingsa gi thawung sing leptuna military amasung civilian leaders sing marakta dialogue chathaba special envoy amana delegation single loiter Myanmar da hojik chathari thawung singa tu yengchanba aiba singa si yaure loina na group asigi maikai da gisu humanitarian assistance sing piragani offer tawkhe yu phangdabadagi sanitizer thakloba miyoi ahum sire Maharashtra gi Java Tamal district ki Bhani Kobo village amada miyoi ahum Sanitizer thakhlubadagi sikre miyoi ahum adu irai numit ki athengbada sikibane miyoi ahum adu sanitizer thaklaba tungda chin amasung puk sawgatpa oba makok ngawban singba tawkhe thangjenabita official amana phongdorakibada state chin thungna lockdown tawkhibana maram oidana yu phangdabadagi hand sanitizer thakluba miyoi ahum laikana bangamdana sikre Bani police station ki investigation officer DB Badikar ki matungina lockdown na maram oiduna yu dukan sing thonglon kibadagi miyoi ahum adu yu thibada awaba oike Preliminary probe the Makoi Mafum Kada Kocha Chatun Juti with the Punky de Habasi Kangam K. Ju Pangdabana Baram Orga Makoina alcoholic Jangwang the Jauba hand sanitizer bottle amatang of a worry bloke. Sanitizer Taxalabutung the Makoi SCA and the local hospital Amatalekana. Tawigumasong Makoi Makata and Lekanabangam the Siki, Makoi Manum the Mute and Masakangam Le. Makoi do the that Lange words a hinipukanito Amasung Sudil. Dang this sahi kuntrama surapam yine ahum so victim adu masakang bangamdri aina bodyguard agency da phongdokhe laikhitrapam yusing adugi imung imusing hospital ki mapanda kapna bu ukhe misi aduga mari leina na bani police na soibada mi chipagi case amalo khatke nagalambarom dana patient ama suicide toukhre Bengaluru da laiba hospital amada masagi sahi humpuga mathoi churaba covid patient ama mathanta sijakre aina thangjon mit da police na phongdoragle Police ki matungina laikhitrapam mi adu Ramanna Kawi Mahak Bengaluru ki Anjana Nagar da laibane miyoi do Vijayanagar ki ventilator ahum laiba phamung yankai ki private hospital amaki intensive care unit ICU da thouri jalaga siramke prima facie investigation da mahak thouri jalaga suicide tawkhibani haipasi khangke hojik phawbagi wena di victim aduna ka henba khongthang lokhatkibagi chaba maram abasong suicide note kumba amata phangre imungi biyosin mahak depression lei haina phangdoraki tawigu masong hospital staff na dimhak Irai numit ki numidang atheng ba pung 13 gi mamang phawada harok temna leiki aina phongdoke Aroi be the content singa sigi maru iba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbi bopuna makpa thagachari channel asina tumda kanarabadi subscribe tawbi dribasna subscribe tawbi romolona like and share tawbi so kawi gnu makpo amakana thagachari